ꯇꯥꯗꯁꯤꯅ ꯃꯔꯣꯜ ꯑꯃꯅꯦ ꯆꯥ ꯒꯤꯂꯥꯁ ꯑꯃꯈꯛ ꯂꯣꯟꯕꯁꯤꯗ ꯁꯤꯈ꯭ꯔꯖꯥꯠꯂ ꯈꯪꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯁꯨꯌꯥꯝ ꯀꯨꯏꯔꯤꯁꯤꯕꯣ 이베마 ꯆꯥ ꯂꯩꯔꯦ ꯇꯥꯗꯥ ꯈꯟꯅꯔꯤꯉꯩꯗ ꯇꯦꯡꯒꯣꯟ ꯇꯨꯝꯃꯦꯗꯨ ꯇꯧꯔꯦꯅꯦ ꯍꯥ ꯆꯥꯁꯤꯃ ꯈꯛꯇꯪ ꯂꯣꯟꯕꯗ ꯄꯨꯡ 7 ꯆꯪꯉꯗꯤ ꯅꯄꯨꯟꯁꯤꯗ ꯃꯤ ꯑꯣꯏꯔꯔꯣꯏꯅꯦ ꯇꯥꯗ ꯅꯪꯕꯨ ꯍꯥ ꯀꯔꯤꯅꯣ ꯈꯪꯗꯦꯅꯤ 이베마 ꯆꯥꯛꯇꯤ ꯆꯥꯛꯇꯤ ꯍꯥꯞꯄꯨꯔꯅꯨ ꯍꯜꯂꯣ 예, 통관들 내래 돌아오더나. ꯂꯣꯏꯔꯦ ꯊꯣꯛꯂꯛꯑꯒꯦ 돌아. ꯍꯣꯏ ꯑꯁ ꯂꯥꯛꯑꯦ ꯀꯩꯗꯧꯔꯒꯦ ꯄꯨꯔꯛ ꯍꯦꯛ ꯆꯥꯗꯅ ꯌꯥꯝ ꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦꯗ ꯉꯥꯏꯍꯥꯛꯇꯅꯦꯅ ꯇꯥꯅ ꯂꯣꯏꯁꯟꯕ ꯁꯪꯗꯦꯃꯤ ꯄꯨꯔꯛ ꯍꯦꯛ ꯆꯥꯗꯅ 이bungo 이마세 ꯁꯦꯜ ꯊꯧꯔꯒꯗꯕ ꯂꯩ ꯊꯦꯡꯉꯦ ꯃꯤꯒ ꯑꯝꯇ ꯎꯅꯍꯧꯔꯔꯣꯏ ꯁꯦ ꯁꯤꯅꯅꯦ ꯀꯔꯤ ꯀꯩꯅꯣ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯆꯥꯔꯣ ꯂꯧꯁꯜꯂꯨꯁꯦ ꯁꯦꯅꯦ ꯌꯦꯡꯉꯣꯏ ꯆꯥꯛꯅꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯪ ꯃꯥꯝꯅ ꯃꯥꯏ ꯊꯣꯡꯖꯅꯤ ꯍꯩꯃꯥ ꯑꯩ ꯆꯠꯂꯦꯀꯣ ꯍꯩꯃꯥ ꯅꯪꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯧꯔꯛꯄ ꯆꯥꯛꯅꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯪ ꯃꯥꯝꯅ ꯃꯥꯏ ꯊꯣꯡꯖꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯅ ꯌꯦꯡ ꯂꯩꯔꯤꯗꯤ 이마 인장지 그리 인장노는 예감이네. ꯑꯣ 이자나 ꯄꯥꯝꯖꯕ ꯀꯥꯡꯁꯣꯏ ꯊꯣꯡꯉꯤꯌꯦ 이자ꯒꯤꯁꯨ ꯌꯥꯎꯔꯝꯅꯦ ꯆꯪꯉꯣ ꯐꯝꯃꯣ ꯂꯥꯎ 이마 ꯆꯥꯛ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ 이마망한테 홀주봐. ꯅꯪꯒꯤ ꯃꯔꯨꯞꯇꯣ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯝꯈꯤꯅꯤ ꯌꯥꯍꯧꯅ ꯊꯦꯡꯉꯤꯕ 마다 ꯉꯥꯡꯅꯕꯗ 마tam제 여그럽네 ꯈꯪꯗ꯭ꯔꯦ ꯀꯔꯤ ꯊꯣꯛꯑꯗꯝꯅꯣ ꯅꯪ ꯌꯧꯔꯕ? ꯇꯨ ꯂꯥꯛꯑꯦ ꯇꯨ ꯃꯁꯝ ꯃꯅꯥꯁꯤꯗ ꯀꯛꯊꯠꯂꯣꯏꯁꯨ ꯌꯥꯗꯦ This is called yok. ꯅꯪ 우러가 미워이버세 용덕이 올레에제 주멈다예 떨어. 나만 사나 빨로. 떡는 거 떨어. 아이디 싸움도 부탁이. 헤헤헤 ngài khô 이마 tauke 라이기 싹 암따 타드리 싹나 싹라마 간지다 봐. 인장디 닝탱기 밤바 좀 통하면이네. 이짜나 짜는 거 통더나 까나나 짜는 거 통도이노 아두다 강대 아이디 하우래. 애원도 하면 되네. 이씨 나 홀빠지 싸워야 들어. 싸로 나북 타나바 싸로 이마 아와라파 하빠께고 에에에헤 이마 비렇게 머루 유니냐 싸로 셋세 닝템 해봐. 해더로게. ngako 닝템 다 넌시키야다 레벨 퍼그라바나. 넌기 레벨세. 아이는 복다리라 보수 방도 만지. 마복시먹이 이마기 완토 그리는 강도 만지. 그래도 위에도 안 뽑는 선택도 있노.
ꯏꯇꯥꯎꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯗꯤ ꯅꯪꯒꯤꯁꯨ ꯏꯃꯥꯅꯤ ꯀꯩꯅꯣ ꯅꯇꯥꯎꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯏꯃꯥꯅꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯤꯕꯅꯤ ꯍꯜꯂꯣ ꯊꯕꯛ ꯑꯣꯏꯗ꯭ꯔꯦ ꯕꯣꯁ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯎꯆꯤꯠ ꯊꯑꯣꯏꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯕꯣꯁ ꯅꯣꯏꯕꯨ ꯃꯇꯣꯟ ꯑꯏꯕꯤꯒ ꯑꯝꯇ ꯄꯨꯊꯣꯛꯇ꯭ꯔꯕꯣ ꯇꯧꯏ ꯕꯣꯁ ꯀꯤꯕꯒ ꯑꯝꯇ ꯈꯪꯗꯕ ꯃꯥꯜꯂꯦ ꯕꯣꯁ ꯑꯦ ꯑꯗꯨꯗꯤ ꯅꯍꯥꯟ ꯑꯩꯅ ꯄꯤꯈꯤꯕ ꯒ꯭ꯔꯦꯅꯦꯗꯇꯨ ꯀꯥꯏ ꯊꯝꯒꯦ ꯃꯗꯨ ꯊꯣꯛ ꯂꯪꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯕꯨ ꯄꯣꯛꯈꯥꯏꯗ꯭ꯔꯅꯦ ꯕꯣꯁ ꯀꯩꯅꯣꯝ ꯑꯣꯏꯅ ꯈꯟꯅꯁꯤꯗ ꯌꯥꯔꯦ ꯑꯩ ꯊꯣꯛꯇꯧꯔꯒꯦ ꯐꯔꯦ ꯑꯀꯨꯞꯄ ꯃꯔꯣꯟꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯣ ꯑꯣꯀꯦ ꯕꯣꯁ ꯊꯝꯃꯣ ꯊꯝꯃꯣ ꯅꯣꯡꯃꯩ ꯐꯥꯎ ꯀꯤꯁꯜꯂꯛꯇ꯭ꯔꯗꯤ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯃꯤꯁꯤꯡꯁꯤ ꯌꯥꯝ ꯀꯤꯅꯗ꯭ꯔꯦ ꯅꯣꯡꯃꯩꯅ ꯃꯀꯣꯛꯇꯨꯗ ꯅꯝꯃ ꯐꯥꯎ ꯁꯦꯟ ꯄꯤꯌꯨ ꯌꯥꯗꯕ ꯌꯥꯎꯔꯤꯅꯦ ꯍꯧꯖꯤꯛꯁꯦ ꯑꯁ ꯃꯤ ꯄꯣꯡ ꯇꯥꯒꯤꯅꯤ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ ꯀꯩꯅꯣ ꯁꯤꯕꯣ 이베마 ꯆꯥꯛ ꯁꯦꯝꯁꯤꯔꯥ ꯅꯪꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ ꯍꯧꯖꯤꯛꯇꯅꯤ ꯅꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩ ꯀꯩꯝꯇ ꯇꯥꯍꯧꯗꯦꯗ ꯍꯥ ꯍꯩ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯑꯗꯨ ꯌꯦꯡꯉꯣꯏ ꯆꯥꯗꯣ ꯅꯪ ꯂꯥꯎꯅ ꯑꯅꯤꯈꯛ ꯁꯦꯝꯃꯣ ꯉꯥꯏꯈꯣ ꯀꯩꯅꯣꯝꯇ ꯂꯩꯔꯨꯒꯦꯔꯣ 이bungo ꯀꯦꯡꯁꯤꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯅꯪꯒꯤ ꯄꯥꯈꯣꯟ ꯆꯠꯅꯅꯕ ꯅꯠꯇꯦꯅꯦ ꯏꯃꯥ ꯃꯤꯡꯅꯒ ꯀꯦꯡꯕꯅꯦ ꯀꯦꯡꯈ꯭ꯔꯦꯗ ꯅꯪ ꯊꯨꯅ ꯇꯠꯄ ꯁꯣꯏꯗꯦꯀꯣ ꯅꯪ ꯃꯁꯤ ꯌꯦꯡꯀꯣ ꯃꯁꯤꯕꯨ ꯅꯥꯝꯃ ꯋꯥꯠꯄꯒꯗꯨ ꯑꯣꯏꯖꯥꯠꯂꯕ ꯍꯦ ꯉꯥꯏꯈꯣꯅꯦ ꯅꯪ ꯂꯧꯔꯒ ꯆꯥꯊꯣꯛꯆꯅꯤꯍꯦ ꯅꯪ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏ ꯋꯥꯅꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯛꯀꯅꯨꯀꯣ 이bungo ꯂꯥꯛꯑꯗꯤ ꯅꯪ ꯆꯣꯞꯆꯅꯤ ꯍꯥ 이bungo ꯅꯪ ꯍꯜꯂꯛꯑꯦ 이제 할래다나 이제 하디 그다이 ꯆꯠꯂꯨꯔꯕ ꯏꯇꯩꯃ ꯑꯉꯥꯡꯁꯦ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯗꯤ ꯃꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯁꯤꯗꯅ ꯊꯥꯈ꯭ꯔꯗꯣꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯝ ꯌꯦꯠꯀꯗꯧꯔꯦ ꯃꯁꯛꯁꯤꯒ ꯑꯩꯈꯣꯏꯁꯦ ꯍꯥꯏꯐꯦꯠꯇꯤ ꯂꯨꯅ ꯇꯤꯟꯅꯩꯍꯦ ꯑꯩꯈꯣꯏꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯗꯣ ꯐꯔꯛꯑꯕꯅꯤꯀꯣ ꯀꯣꯂꯦꯖꯁꯨ ꯄꯨꯟꯅ ꯇꯝꯃꯤꯟꯅꯁꯤꯀꯣ ꯑꯦ ꯇꯝꯃꯤꯟꯅꯗꯩꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯝꯒꯦ ꯍꯥꯏꯔꯣ ꯇꯣꯉꯥꯟ ꯇꯥꯍꯧꯕ ꯃꯤꯗꯨꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯥ ꯂꯩꯍꯧꯔꯗꯝꯅꯤ ꯊꯣꯏꯒꯤ ꯋꯥꯁꯤꯗꯤ ꯃꯔꯧ ꯌꯥꯝ ꯂꯩꯀꯣ ꯑꯁꯦꯡꯕꯩꯅꯦ ꯑꯗꯨꯗꯤ ꯇꯣꯉꯥꯟ ꯇꯥꯗꯅꯕ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯗꯅ ꯍꯥꯏꯌꯨꯅꯦ ꯑꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯌꯥꯝ ꯍꯥꯏꯒꯦ ꯀꯩꯅꯣ ꯑꯩꯅ ꯍꯜꯂꯤ ꯀꯩꯅꯣ ꯌꯥꯔꯣꯏ ꯑꯩ ꯍꯥꯟꯅ ꯍꯥꯏꯅꯤ ꯂꯥꯛꯑꯣ ꯊꯣꯏ ꯑꯁ꯭ꯋꯥꯏꯗ ꯍꯥꯏꯒꯦ ꯑꯁꯤ ꯖꯒꯂꯥꯏꯁꯦ ꯇꯥꯍꯟ ꯌꯥꯄꯣꯠꯇꯦ ꯍꯣꯏ ꯉꯥꯏꯈꯣꯅꯦ ꯂꯦꯟ ꯇꯥꯕꯤꯒꯦ ꯍꯥꯏ ꯋꯥꯅꯤꯅꯦ ꯇꯥꯍꯧꯔꯣ ꯅꯪ ꯅꯊꯟꯗ ꯅꯍꯥꯟꯒꯤ ꯋꯥꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯃꯗꯨꯒꯤ ꯋꯥꯗꯣ ꯁꯤꯗ ꯉꯥꯡꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯣ ꯀꯣꯟꯅ ꯉꯥꯡꯅꯁꯤ ꯑꯗꯨꯒꯅꯦ ꯑꯔꯨꯕ ꯋꯥꯁꯨ ꯇꯦꯂꯤꯐꯣꯟꯗ ꯍꯪꯉꯛꯀꯅꯨ ꯑꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯋꯦ ꯁꯦ ꯃꯁꯤꯁꯦ ꯉꯁꯤ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯧꯍꯟꯈꯤꯁꯦ 시부 까리노 시부디 말로 ꯃꯥꯅꯦ ꯃꯗꯨ ꯁꯣꯏꯗꯕꯤꯗꯅꯦ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯂꯩꯔꯕꯅꯤ ꯍꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯁꯦꯟꯒꯤ ꯃꯊꯧ ꯇꯥꯏꯅꯦ ꯁꯦꯟ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯈꯔꯗꯤ ꯀꯠꯊꯣꯛꯄ ꯇꯥꯔꯦ ꯈꯪꯗ꯭ꯔꯦꯗ ꯀꯦꯡꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅꯅꯦ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ
나로는 신나우신나 칸크라바디 아파바디 오이로시야. ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯍꯧꯖꯤꯛꯇꯤ ꯇꯧꯔꯨꯔꯕ ꯊꯕꯛꯅꯤꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅꯕ ꯑꯗꯨꯝ ꯆꯪꯁꯤꯟꯕ ꯇꯥꯕꯅꯤ. ꯑꯗꯣ ꯅꯪꯒꯤ ꯍꯤꯁꯤꯕꯨ ꯀꯔꯣꯝꯗ ꯍꯣꯜꯂꯤꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯀꯦꯡꯕ. ꯍꯤꯁꯦ ꯍꯣꯟꯊꯔꯤꯕꯅꯤ ꯄꯟꯊꯨꯡ ꯇꯥꯅ. ꯑꯣ ꯏꯌꯥꯏꯗ ꯂꯨꯞꯈꯤꯗ꯭ꯔꯅ ꯄꯥꯈꯠꯄꯒꯤ ꯋꯥꯅꯤ. ꯍꯤꯅꯥꯎ ꯁꯥꯕ ꯅꯪ ꯂꯩꯔꯤꯉꯩꯗꯕꯨ ꯀꯔꯤ ꯇꯧꯕꯒꯤ ꯂꯨꯞꯇꯣꯏꯕ? 이봉아, 짝짝토로. 이마 할까요, 마마? 할락들이네. 라라라, 짝짝토로 라. 마마는 난기 짝셔만 먹겠고. 마마가 있던 거 이마라가 분을 자민하게. 오, 파래. 바봉, 와리 리비유. 리비니? 바봉 이자기 와리 리비니? 타이나 마망이드네. तुरेल अमगी मपानदा जाम पांबी अमा होरमीये. जामदी कइनो बाबू? जाम हाइरिसे अहाव उहै मखल अमन. अदगी कदरबा बाबू? अदुदगी योंग अमगा गुम्भीर अमगसु मताव सानरम. नोंमने जामदो मुलक्प मतमदा योंगदुनने करमना तुरेंदो लाथुलगा जामदो चाजिगे हैना खलन. मतम अदुदने मागी मताव गुम्भीरदो माना निजंगे. योंगदो गुम्भीरदुगी मनंगंदा तोंगदुना तुरेंदो लांथोक्लगने मखोय अनि जामदो चारम. 이베마 할래에더나. 이봉어디 뜸미브라. 이베마 라가 짝 짜민나니에나. 판나 꾸이랭 아이리바. 아이디 호텔다 자리 따다가 그래 싸미나로. 아니 이베마. ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯎꯆꯦꯁꯤꯡꯁꯤꯅ ꯄꯥꯗꯧꯕꯨ ꯇꯟꯕꯨ ꯇꯟꯁꯜꯂꯛꯑꯦꯅꯦ. BP ꯁ꯭ꯇ꯭ꯔꯣꯛꯀ ꯇꯧꯕꯗ ꯁꯤꯗꯧ ꯃꯥꯟꯁꯜꯂꯛꯑꯦꯅꯦ. ꯀꯩꯗꯧꯔꯒꯦ? ꯄꯥꯎꯆꯦꯁꯤꯡꯗ ꯀꯩꯀꯩ ꯑꯃꯨꯛ ꯌꯥꯎꯔꯤꯅꯣ? ꯀꯥꯞꯁꯜꯂꯝꯃꯦꯒ ꯄꯣꯈꯥꯏꯍꯜꯂꯝꯃꯦꯒ ꯊꯅꯝꯃꯦꯒ ꯅꯨꯡꯁꯤꯠꯃꯨ ꯍꯦꯟꯅ ꯀꯨꯡꯉꯤ. ꯑꯁ ꯃꯄꯥꯟꯒ ꯊꯣꯛꯇꯧꯕ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦꯗ. ꯍꯥꯏꯒꯨꯝꯅ ꯈꯔꯗꯤ ꯍꯦꯟꯃꯜꯂꯝꯅꯤ. ꯂꯩꯕꯥꯛꯁꯦ ꯁꯨꯅꯤꯡꯗꯕꯅ ꯅꯨꯡꯉꯥꯏꯕꯅ ꯄꯥꯝꯕ ꯉꯥꯛꯇ ꯄꯤꯛ ꯊꯜꯂꯕꯅꯤ. ꯄꯥꯕꯨꯡ ꯊꯝꯃꯣ ꯁꯦ. ꯕꯦꯃꯥ ꯉꯥꯏꯈꯣ. ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ? ꯅꯪꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ? ꯂꯣꯏꯔꯦ ꯄꯥꯕꯨꯡ. ꯐꯔꯦ. ꯑꯗꯨꯗꯤꯅꯦ ꯏꯄꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯁꯤ. ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯄꯥꯕꯨꯡ? ꯅꯪ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ. ꯑꯗꯣ ꯀꯩꯗꯧꯔꯒꯦ? ꯅꯪꯒ ꯇꯤꯟꯅꯔꯤꯕ ꯂꯣꯏꯅꯔꯤꯕꯁꯤꯡꯁꯦ ꯈꯔ ꯍꯣꯡꯗꯣꯛꯄ ꯐꯩ. ꯅꯨꯄꯤꯗꯤ ꯅꯨꯄꯤꯒ ꯇꯤꯟꯅꯒꯗꯕꯅꯤ. ꯅꯨꯄꯥꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯣꯏꯅꯒꯗꯕ ꯅꯠꯇꯦ. ꯑꯩ ꯈꯪꯉꯦ ꯄꯥꯕꯨꯡ. ꯅꯪꯅ ꯈꯪꯕꯗ ꯌꯧꯗꯕ ꯌꯥꯎꯔꯦ ꯍꯥꯏꯕꯗꯨ ꯏꯄꯥ ꯈꯪꯉꯤꯅꯦ. ꯏꯄꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯀꯣ. ꯅꯪꯒꯤ ꯁꯥꯖꯠ ꯈꯔ ꯍꯣꯡꯗꯣꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯀꯩꯅꯣ ꯑꯉꯥꯡꯁꯤꯗ ꯄꯛꯉꯥꯡꯗ ꯉꯥꯡꯉꯤꯁꯤꯕꯣ? ꯑꯩꯒꯤꯁꯤ ꯍꯥꯏꯗꯕ ꯌꯥꯗꯗꯅ ꯍꯥꯏꯔꯤꯃꯤꯅꯦ. ꯉꯥꯏꯈꯣ. ꯅꯣꯏꯒꯤ ꯑꯦꯛꯖꯥꯝꯅ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯣꯛꯇꯧꯔꯤꯕ? ꯑꯩ ꯈꯪꯗꯦ. ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯍꯦ. ꯑꯌꯨꯛꯁꯤꯗ ꯏꯆꯥꯁꯦ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦꯅꯦ. ꯈꯔ ꯉꯥꯡꯗ ꯌꯥꯗꯕꯅꯤꯅꯦ. ꯃꯥꯅ ꯇꯤꯟꯅꯔꯤꯕ ꯅꯤꯡꯊꯦꯝꯍꯩꯗꯣ ꯑꯩꯅ ꯄꯥꯝꯗꯦ. ꯈꯪꯉꯕ꯭ꯔꯥ? ꯃꯥꯗꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯆꯝꯖꯕ ꯏꯪ ꯇꯞꯄ ꯑꯉꯥꯡꯅꯤ ꯀꯩꯅꯣ. ꯑꯣꯏꯖꯁꯅꯨ. ꯃꯥꯒꯤ ꯃꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ. ꯃꯗꯣ ꯑꯩ ꯄꯥꯝꯗꯦ. ꯍꯩꯃꯥ, ꯃꯃꯥꯒ ꯇꯤꯟꯅꯕꯁꯤ ꯅꯠꯇꯅ ꯃꯆꯥꯒ ꯇꯤꯟꯅꯕꯅꯤ ꯀꯩꯅꯣ. ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯅꯤ. ꯅꯪ ꯋꯥ ꯃꯈꯥ ꯇꯥꯒꯅꯨꯀꯣ. ꯋꯥꯔꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯤꯁꯤꯅꯤ. ꯃꯣꯏ ꯄꯥꯕꯨꯡꯒꯤꯗꯤꯅꯦ ꯁꯤ ꯉꯥꯛꯇꯅꯤ. ꯀꯩꯅꯣꯝ ꯍꯥꯏꯔꯨꯔꯒꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ. ꯁꯤ ꯉꯥꯛꯇꯅꯤ.
ꯃꯉꯥꯜꯗꯤ ꯃꯉꯥꯜ ꯌꯥꯎꯍꯟꯅꯤꯡꯕꯩ ꯋꯥꯔꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯌꯥꯎꯍꯟꯅꯤꯡꯉꯒꯗꯤ ꯑꯩ ꯂꯧꯔꯒꯦ ꯍꯥꯏꯕꯅꯤ ꯏꯁ ꯃꯔꯩꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒ ꯎꯅꯗ ꯌꯥꯗꯦꯅ ꯀꯟꯅ ꯍꯥꯏꯔꯛꯏꯗꯨꯅ ꯃꯉꯥꯜ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯨ ꯂꯩ ꯍꯦ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯅꯣ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗꯕꯨ ꯀꯩ ꯍꯥꯏꯅꯦꯒꯦ ꯐꯥꯒꯤꯗꯤ ꯊꯣꯏ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣꯕ ꯐꯥꯒꯤ ꯇꯧꯕꯅꯦꯍꯦ ꯅꯪꯉꯣꯟꯗ ꯁꯨꯝ ꯂꯛꯅꯩ ꯑꯣꯏꯔꯝꯅꯤ ꯐꯥꯒꯤꯗꯨꯅ ꯑꯩꯕꯨ ꯀꯌꯥꯝ ꯋꯥꯍꯜꯂꯤ ꯈꯪꯕ꯭ꯔꯥ ꯉꯁꯤ ꯐꯥꯎꯕ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯂꯩꯐꯝꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯂꯣꯠꯂꯔꯣꯏ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯊꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯆꯍꯤꯒ ꯁꯨꯖꯔꯕꯣ ꯃꯗꯨꯔꯣ ꯅꯪꯒꯤ ꯄꯥꯈꯣꯡ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯊꯣꯏ Samlang lagay
ꯍꯪꯖꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯕꯗ ꯂꯥꯡꯇꯛꯅꯔꯕ ꯊꯃꯣꯏꯒꯤ ꯈꯧꯔꯥꯡꯕꯗꯤ ꯉꯁꯤꯁꯨ ꯀꯣꯛꯇ꯭ꯔꯤ. ꯆꯤꯝꯕꯥꯜ ꯊꯣꯡꯅ ꯐꯣꯡꯈꯤꯗ꯭ꯔꯕ ꯅꯤꯡꯉꯣꯜꯒꯤ ꯊꯃꯣꯏꯅ ꯈꯧꯔꯥꯡꯂꯤꯕ ꯊꯃꯣꯏꯒꯤ ꯊꯧꯒꯜ ꯃꯇꯣꯜ ꯂꯣꯝꯕ ꯑꯣꯏꯖꯒꯦ. ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯊꯃꯣꯏ ꯄꯥꯜꯂꯨꯕꯅ ꯑꯌꯦꯠꯄ ꯃꯤꯕ ꯑꯣꯏꯅ ꯊꯣꯛꯂꯗ꯭ꯔꯥ? ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯕꯨ ꯍꯤꯛꯇꯣꯛꯅꯕ ꯊꯧꯅꯥ ꯌꯥꯎꯗ꯭ꯔꯕ ꯅꯤꯡꯉꯣꯜ ꯃꯄꯣꯛꯅꯤ. ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯊꯣꯏ? ꯅꯨꯡꯁꯤ. ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯅꯪꯒꯤ ꯑꯦꯛꯖꯥꯝꯗꯨꯅ ꯀꯌꯥꯝ ꯀꯨꯏꯔꯒ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯔꯤꯕ? ꯏꯀꯨꯏ ꯀꯨꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯏꯃꯥ. ꯐꯔꯦ ꯐꯔꯦ. ꯅꯪꯒꯤ ꯃꯤꯡ ꯆꯟꯅꯕꯒꯤꯅ ꯑꯔꯩꯕ ꯈꯔꯁꯤꯅ ꯍꯦꯛ ꯇꯧꯔꯒ ꯂꯣꯏꯔꯦ. ꯅꯄꯥꯒꯤ ꯄꯦꯟꯁꯤꯟꯅꯒ ꯆꯥꯡ ꯅꯥꯏꯗꯕꯅꯦ. ꯂꯩꯀꯥꯏꯒꯤ ꯄꯣꯌꯦꯡ ꯆꯌꯦꯡꯅꯦ. ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ. ꯑꯃꯁꯨ ꯂꯥꯛꯑꯦ ꯇꯨ. ꯏꯆꯥ ꯂꯥꯛꯑꯦꯗꯅ. ꯃꯥ, ꯑꯩ ꯇꯧꯕꯤꯒꯦꯁꯦ. ꯁꯦ, ꯑꯩ ꯇꯧꯒꯦꯁꯦ. ꯏꯃꯥ ꯍꯣꯏ ꯇꯧꯒꯦ. ꯊꯝꯃꯣ. ꯏꯆꯥ ꯋꯥꯅꯅꯕ. ꯋꯥꯔꯣꯏꯗꯤ ꯃꯥ, ꯑꯩ ꯇꯧꯒꯦ. ꯇꯧꯖꯅꯣ. ꯍꯌꯦꯡꯋꯥꯏ ꯄꯥꯜꯂꯛꯑꯒ ꯁꯥꯏꯕꯗꯤ ꯃꯥꯅꯅꯦ ꯁꯥꯏꯗꯣꯏꯁꯦ. ꯑꯗꯨꯗꯤ ꯇꯧꯔꯦ. ꯐꯔꯦ. ꯑꯗꯨꯗꯤ ꯏꯃꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯃꯥ ꯆꯥ ꯂꯣꯟꯕꯤꯔꯨꯒꯦꯀꯣ. ꯍꯣꯏ ꯃꯥ. ꯂꯣꯟꯕꯤꯌꯨ. ꯆꯥꯗꯣ ꯍꯥꯎꯅ ꯂꯣꯟꯕꯤꯌꯨ. ꯏꯃꯥ ꯂꯣꯟꯕ ꯆꯥꯗꯣ ꯍꯥꯎꯕꯅꯦꯍꯦ. ꯍꯥꯎꯅꯤ. ꯅꯃꯥ ꯅꯆꯥꯒꯤ ꯀꯨꯝꯍꯩꯁꯤꯃ ꯌꯦꯡꯕꯗ ꯌꯥꯝ ꯋꯥꯁꯜꯂꯛꯑꯦ. ꯏꯃꯥ, ꯏꯕꯥꯅꯤ ꯋꯥꯔꯤꯁꯤꯗ ꯀꯅꯥꯅꯣ ꯆꯥꯛꯅꯕ ꯌꯥꯎꯔꯦ? ꯍꯣꯏꯅꯦ. ꯃꯅꯝꯁꯦ ꯐꯖꯅ ꯀꯥꯔꯦꯅꯦ. ꯏꯃꯥ ꯆꯥ ꯂꯣꯜꯂꯨꯒꯦ. ꯅꯪ ꯖꯥꯝꯁꯦ ꯃꯨꯟꯕꯗꯤ ꯍꯧꯔꯦ. ꯃꯄꯨꯡꯗꯤ ꯐꯥꯗ꯭ꯔꯤ. ꯉꯁꯤ 4ꯅꯤ 5ꯅꯤ ꯂꯩꯔꯗꯤ ꯃꯄꯨꯡꯗꯤ ꯐꯥꯔꯅꯤꯗ. 이마! ꯍꯣꯏ ꯏꯃꯥ! ꯀꯥꯏ ꯂꯩꯒꯦ? ꯍꯩ! ꯀꯩꯗꯧꯔꯒꯦꯅꯦ ꯍꯩ? ꯏꯃꯥ! ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦ. ꯏꯆꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ? ꯑꯩ ꯄꯥꯁ ꯇꯧꯔꯨꯕꯅꯤ ꯏꯃꯥ, ꯌꯦꯡꯉꯨ ꯇꯨ. ꯍꯩ, ꯅꯤꯡꯊꯦꯝꯗꯤ? ꯅꯤꯡꯊꯦꯝꯁꯨ. ꯃꯥꯁꯨ ꯑꯩꯒ ꯄꯨꯟꯅ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ. ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯏꯃꯥꯗꯤ. ꯍꯜꯂꯣ. ꯇꯦꯃꯥ, ꯅꯍꯥꯟꯒꯤ ꯊꯕꯛꯇꯣ. ꯊꯕꯛꯇꯨꯕꯨ ꯀꯝꯗꯧꯔꯒꯦ? ꯑꯣꯏꯔꯦ ꯇꯦꯃꯥ. ꯑꯣ, ꯐꯔꯦ. ꯑꯣ, ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ. ꯄꯨꯡ 7 ꯀꯥꯎꯅꯤꯀꯣ. ꯑꯗꯨ ꯌꯦꯡꯉꯣꯏ, ꯅꯍꯥꯟꯒꯤꯗꯣ ꯊꯨꯅ ꯌꯧꯍꯟꯈꯤꯅꯕ ꯇꯧꯔꯣ. ꯐꯅꯤ ꯇꯦꯃꯥ. ꯐꯔꯦ. ꯍꯣꯏ, ꯊꯝꯃꯦ. ꯍꯩ, ꯅꯤꯡꯊꯦꯝ. ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯏꯃꯥꯗ. ꯀꯩ ꯍꯥꯏꯒꯦ ꯃꯥ? ꯁꯦ, ꯌꯦꯡꯉꯣꯏ. ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕꯒꯤꯅꯦ, ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯀꯩꯅꯣꯝ ꯆꯥꯔꯣꯁꯦ. ꯁꯦ. ꯑꯗꯨ ꯌꯦꯡꯉꯣꯏ, ꯃꯈꯥꯗꯤꯅꯦ
ꯗꯦꯜꯂꯤꯗ ꯑꯣꯏꯅ ꯇꯝꯊꯔꯁꯤꯀꯣ ꯏꯕꯨꯡꯉꯣ. ꯏꯃꯥꯒꯤ ꯃꯄꯥꯟ ꯇꯝꯃꯒꯦꯗ ꯁ꯭ꯋꯥꯏ ꯁꯨꯝ ꯇꯝꯒꯦ. ꯍꯥꯏ, ꯁ꯭ꯋꯥꯏꯗ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯁ꯭ꯔꯨ ꯁ꯭ꯔꯨ ꯅꯩꯗꯨꯅ ꯂꯩꯔꯒ ꯀꯔꯤ ꯀꯔꯝꯕ ꯃꯁꯛ ꯊꯣꯛꯄ ꯃꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯣꯕ ꯍꯥ? ꯀꯥꯟꯅꯗꯦ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯏꯃꯥꯁꯦ ꯋꯥ ꯃꯈꯥ ꯇꯥꯍꯜꯂꯛꯀꯅꯨꯀꯣ. ꯑꯁ ꯑꯩꯗꯤ ꯑꯗꯨꯔ ꯈꯪꯗꯦ. ꯁ꯭ꯋꯥꯏ ꯇꯝꯕ ꯅꯠꯇꯅ ꯃꯤꯔꯝ ꯆꯠꯄꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯅꯆꯥꯗ ꯍꯥꯏꯕꯤꯔꯅꯨ. ꯍꯥꯏ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯑꯃꯨꯛꯇꯪ ꯉꯥꯏꯈꯣꯕ. ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯃꯥꯒꯤꯁꯦ ꯑꯃꯨꯛꯇꯪ ꯁꯤꯅ ꯐꯩ ꯐꯠꯇꯦꯗꯣ ꯈꯟꯅꯁꯤꯗꯅ ꯑꯃꯨꯛꯇꯪ. 이마기 마역다 나사나 ꯆꯠꯄꯗꯤ ꯅꯠꯆꯗꯦ. ꯑꯗꯨꯕꯨ 미름ꯗ ꯆꯠꯂꯣꯏ ꯍꯥꯏꯕꯁꯤ나 나사ꯒꯤ ꯑꯔꯣꯏ ꯐꯤꯔꯦꯞꯅꯤ. ꯍꯣꯏꯅꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯁꯤꯅ ꯐꯩ ꯁꯤꯅ ꯐꯠꯇꯦꯗꯣ ꯈꯟꯅꯕꯗꯤ ꯐꯩꯗꯅ ꯅꯪꯁꯨ. ꯋꯥꯐꯝꯁꯤꯒꯤ ꯑꯣꯏꯔꯗꯤ ꯈꯟꯅꯗꯕꯅ ꯈ꯭ꯋꯥꯏ ꯐꯅꯤ. ꯍꯩꯃ, ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯅꯪꯕꯣ. ꯅꯤꯡꯊꯦꯝ, ꯑꯃꯨꯛꯇꯪ ꯉꯥꯏꯈꯣꯕ, ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ. ꯑꯩꯅꯦ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕꯁꯦ ꯑꯩꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ. ꯆꯠꯂꯔꯣꯏꯗ ꯑꯩ. ꯊꯕꯛ ꯑꯝꯇ ꯆꯠꯂꯣꯏꯗ ꯑꯩ. ꯍꯧꯖꯤꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ. 이마나 이부 소이드는 어려워만해. ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩ ꯑꯣꯏꯔꯦ. ꯑꯗꯨꯝꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯨ ꯅꯤꯡꯊꯦꯝ. ꯐꯅ ꯁꯥꯎꯅꯤꯡꯉꯕꯁꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯋꯥꯔꯧꯗꯣꯏꯅꯣ? ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ, ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯅꯪꯒꯤ ꯇꯨꯡꯒꯤ ꯐꯅꯕꯅꯦ. ꯃꯗꯨ ꯌꯥꯕꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯐꯅꯦꯅ ꯈꯜꯂꯤ. ꯑꯩ ꯈꯪꯉꯤ. ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯃꯤꯔꯝꯗ ꯊꯥꯞꯅ ꯆꯠꯄꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦꯗ. ꯁ꯭ꯋꯥꯏꯗ ꯅꯈꯣꯏꯒ ꯄꯨꯟꯅ ꯂꯩꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ. ꯍꯧꯖꯤꯛꯇꯒꯤ ꯑꯩꯅ ꯇꯣꯈꯥꯏ ꯇꯥꯈ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯑꯗꯨꯝ ꯇꯥꯔꯅꯤ. ꯌꯥꯝ ꯋꯥꯏꯑꯦ ꯅꯪꯁꯨ. ꯀꯩꯗꯧꯕꯩ ꯇꯣꯈꯥꯏ ꯇꯥꯗꯣꯏꯅꯣ? ꯅꯪꯅ ꯐꯅ ꯊꯥꯞꯅ ꯂꯩꯈ꯭ꯔꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯗꯕꯅꯤ. ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯀꯅꯥꯅꯁꯨ ꯈꯥꯏꯗꯣꯛꯄ ꯉꯝꯂꯔꯣꯏꯗꯕꯅꯤ. ꯃꯥꯅꯦ, ꯑꯁꯨꯝꯕꯅꯦ ꯃꯉꯥꯅ ꯍꯥꯏꯔꯤꯁꯦ. ꯇꯣꯈꯥꯏꯅ ꯇꯥꯕ ꯍꯥꯏꯗꯨꯗꯤ ꯁꯨꯝ ꯆꯤꯜꯍꯥꯏꯒꯤ ꯋꯥꯅꯤꯗ. ꯑꯁꯦꯡꯕꯗ ꯂꯧꯕ ꯌꯥꯄꯣꯟꯇꯦ. ꯁꯤꯗꯩꯗꯤ ꯈꯛꯇꯪ ꯉꯥꯏꯔꯦ. ꯄꯦꯜꯂꯦ ꯈꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯖꯔꯣꯏꯒꯦ ꯂꯥꯞꯊꯣꯛꯆꯔꯒꯦ ꯍꯥꯏꯔꯛꯀꯗꯕ. ꯑꯩꯗꯤ ꯅꯈꯣꯏꯗꯒꯤ ꯁꯨꯡꯂꯥꯞꯁꯨ ꯂꯥꯞꯊꯣꯛꯑꯣꯏꯗꯕꯗ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ. ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯤꯒꯁꯨ ꯊꯋꯥꯏ ꯂꯥꯛꯑꯒ ꯅꯣꯏꯅ ꯇꯨꯡ ꯀꯨꯏꯅꯗꯣꯏꯅꯦ. ꯂꯦꯝꯅ ꯈꯛ ꯁꯨꯡꯇ ꯊꯥꯔꯣꯏ. ꯑꯗꯨꯗꯤ ꯀꯤꯕꯨ ꯀꯤꯔꯦꯗ. ꯑꯗꯣ ꯅꯤꯡꯊꯦꯝ, ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯏ ꯑꯣꯏꯗꯣꯏꯅꯦ. ꯑꯗꯨꯅ ꯅꯪ ꯏꯃꯥꯒꯤ ꯋꯥꯗꯣ ꯐꯖꯅ ꯃꯨꯟꯅ ꯈꯟꯊꯕꯅꯗꯤ ꯐꯅꯤꯌꯦ. ꯃꯥꯃ ꯉꯁꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ? ꯑꯁ, ꯅꯪ ꯃꯥꯃꯅ ꯉꯁꯥꯏ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨ ꯊꯣꯡꯉꯤꯅꯤ. ꯃꯆꯨꯗꯤ ꯐꯖꯩ, ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯥꯃ. ꯑꯩ ꯆꯥꯛ ꯂꯥꯝ ꯌꯥꯗ꯭ꯔꯦ ꯃꯥꯃ, ꯑꯩ ꯆꯥꯊꯣꯛꯑꯒꯦ. ꯑꯣ ꯍꯣ, ꯐꯝꯃꯣ ꯐꯝꯃꯣ. ꯁꯦ ꯆꯥꯔꯨꯁꯦ. ꯑꯩ ꯅꯃꯥꯒꯤ ꯆꯥꯛ ꯑꯃꯨꯛꯇ ꯄꯤꯔꯨꯈꯤꯒꯦ. ꯍꯣꯏ ꯃꯥꯃ. ꯀꯩꯗꯧꯔꯦ ꯃꯥꯃ? ꯏꯃꯥꯕꯨ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ꯭ꯔꯣ? ꯅꯃꯥ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦꯌꯦ. ꯀꯥꯏ ꯆꯥꯅꯤꯡꯒꯅꯤꯒꯦ? ꯉꯁꯥꯏꯅ ꯍꯣꯇꯦꯜ ꯆꯥꯔꯝꯕꯅꯤ. ꯑꯗꯨꯅꯅꯦ. ꯉꯁꯤꯗꯤ ꯅꯃꯥꯁꯦ ꯊꯕꯛ ꯑꯃꯠꯇ ꯆꯠꯊꯣꯛꯈꯤꯗꯦꯅꯦ. ꯏꯃꯥꯕꯨ? ꯎꯝ. ꯑꯗꯨꯗꯤ ꯏꯃꯥꯕꯨ ꯃꯁꯥ ꯉꯝꯗꯖꯥꯔꯣ? ꯉꯝꯃꯤ. ꯅꯃꯥ ꯃꯁꯥ ꯉꯝꯃꯤ. ꯀꯔꯤꯝꯇ ꯇꯧꯗꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯃꯥꯁꯦ ꯅꯉꯣꯟꯗ ꯈꯔ ꯋꯥꯔꯧꯈ꯭ꯔꯕ ꯃꯥꯜꯂꯤ. 이마, 세, 항상 손이 작아사세요. 이마, 이만 해도 yar게.
ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯑꯩ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕꯗꯣ ꯁꯣꯏꯗꯅ ꯆꯠꯂꯒꯦ ꯍꯛꯆꯥꯡ ꯁꯣꯛꯑꯅꯤ ꯆꯥꯛ ꯈꯔ ꯆꯥꯁꯦꯕ ꯁꯦ ꯈꯔ ꯆꯥꯁꯟꯁꯦꯕ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯇꯥꯟꯖꯥꯁꯤꯗ ꯅꯪ ꯄꯥꯕꯣꯛꯇ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯃꯥ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯦ ꯅꯪ ꯄꯥꯕꯣꯛꯒꯤ ꯑꯄꯥꯝꯕꯅꯤ ꯅꯪ ꯄꯥꯕꯣꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯆꯥꯕꯨ ꯃꯤ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯕ ꯈꯥꯋꯥꯡꯁꯤꯡꯗꯨ ꯏꯃꯥꯅ ꯍꯣꯠꯅꯖꯕ ꯏꯆꯥꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ 이샤는 이마가 와보고 할보다 나타나 이마와 미가 있다는 하라고 ꯑꯗꯨꯃꯛꯄꯨ ꯅꯁꯨꯡꯅ ꯃꯥꯟꯅꯕ ꯀꯌꯥꯒ ꯇꯠꯇꯅ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯏꯁꯥꯒꯤ ꯁ꯭ꯇꯗꯤꯗ ꯑꯄꯟꯕ ꯑꯣꯏꯍꯟꯕꯗꯤ ꯏꯃꯥ ꯄꯥꯝꯗꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯃꯈꯣꯏꯗ ꯅꯠꯇꯦ ꯏꯃꯥꯗ ꯄꯥꯎ ꯆꯤꯔꯕ ꯃꯇꯝꯗꯗ ꯍꯥꯏꯔꯛꯀꯗꯕꯅꯤ ꯏꯃꯥ ꯅꯁꯥꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯁ꯭ꯇꯗꯤꯗ ꯑꯄꯟꯕ ꯑꯣꯏꯗ ꯊꯕꯛ ꯑꯃ ꯐꯥꯎ ꯅꯁꯥꯅ ꯇꯧꯖꯔꯣꯏ ꯑꯩ ꯀꯅꯥꯝꯇꯒ ꯄꯥꯎ ꯐꯥꯎꯅꯔꯣꯏ ꯏꯃꯥ ꯃꯁꯦ ꯅꯁꯥꯒꯤ ꯂꯦꯡꯗ꯭ꯔ ꯋꯥꯁꯛꯅꯤ ꯏꯃꯥ ꯑꯗꯨꯅꯤꯗꯅ 이자시니 뺄 이자기 왔다 하면 이마 뺄래 ꯑꯩ ꯏꯃꯥꯒꯤ ꯄꯥꯝꯕꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯄꯦ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯆꯠꯄ ꯇꯥꯔꯒꯦ ꯉꯁꯤꯅꯤ ꯏꯕꯥꯅꯤ ꯎꯅꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯊꯨꯅ ꯑꯦꯗꯃꯤꯁꯟꯒꯤ ꯂꯥꯁ ꯗꯦꯠ ꯑꯣꯏꯔꯛꯄꯅ ꯈꯔ ꯊꯨꯖꯟꯕ ꯇꯥꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯅꯤꯡꯗ꯭ꯔꯕꯣ ꯍꯥꯏꯅꯤꯡꯕꯗꯤ ꯀꯌꯥꯅꯦ ꯑꯗꯨꯕꯨ ꯍꯥꯏꯔꯔꯣꯏꯒꯦꯅ ꯈꯜꯂꯦ ꯈꯪꯕꯤꯅꯕ ꯂꯩꯔꯔꯣꯏꯗꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯍꯥꯏꯔꯁꯨ ꯀꯣꯛꯀꯅꯤ ꯅꯤꯡꯗ꯭ꯔꯦ ꯆꯥꯛꯈ꯭ꯔꯁꯅꯨ ꯑꯗꯨꯃꯛ ꯇꯥꯡꯒꯣꯏ ꯇꯥꯅ ꯆꯥꯛꯈ꯭ꯔꯁꯅꯨ ꯃꯩꯆꯥꯛꯇꯨꯃ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯆꯠꯂꯝꯃꯣꯏꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯗꯤ ꯊꯃꯣꯏꯁꯤꯒꯤ ꯑꯋꯥꯕꯅ ꯅꯪꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯦ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯕꯨ ꯊꯦꯝꯕꯤꯅꯕ ꯂꯩꯔꯔꯣꯏ ꯈꯜꯂꯨꯕꯗ ꯋꯥꯖꯔꯤꯕ ꯊꯃꯣꯏꯁꯤꯒꯤ ꯑꯄꯦꯟꯕ ꯀꯔꯝꯅ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯌꯥꯊꯪꯅ ꯉꯁꯤꯗꯤ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯑꯩꯒꯤ ꯊꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯕꯤꯌꯨ
ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯇꯥꯎ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯊꯣꯏꯕꯨ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂ ꯁꯦꯟꯅꯕꯤꯔꯝꯃꯨꯀꯣ ꯆꯤꯡꯅꯕ ꯂꯩꯇꯅ ꯆꯠꯂꯣ ꯏꯇꯥꯎ ꯅꯪꯒꯤꯗꯃꯛꯇ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯑꯒꯦ ꯈꯜꯂꯤꯕꯅꯦ ꯅꯇꯥꯎꯅ ꯍꯌꯦꯡ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯣꯡꯐꯝ ꯍꯣꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯊꯣꯏ 이자부 포스이 백 더블 ሆይድሪ보 ꯂꯣꯏꯗ꯭ꯔꯤ ꯏꯃꯥ 파래 ꯇꯧꯊꯣꯐꯖꯅ ꯅꯐꯤꯅꯔꯣꯟꯗꯣ ꯌꯦꯡꯉꯨꯀꯣ ꯆꯤꯊ ꯅꯥꯟꯗ ꯍꯧꯅꯤ ꯍꯜꯂꯣ 이태마. ꯀꯔꯤ ꯂꯩꯔꯦ hayeng ayukse. 이태마가 우나다바 야다바 타바 아마 레이레. 그리기노 하이행 나트라디 야드라브라이미 야다바니 이태마. 하이 야로이 하이행디 아이샤 누파 딜리 자까니 난 강이 나트로 이태마. 하이나 키바 타박두다 야다바 크라 야오레. 노이 시마이바 아이 핵 야우다바다 타박 암다 마이 뿌느나 타박 떠보 ngam디 이태마. 밭 우나나가 아dum 한키 아니바. 파래 뭐 홍행하게 담마겠고 하이마 나피노론도 파자나 로샬루고 짠니다 이샤네 드롭 더워 얄포트 이마 소이드나 짝까니 ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯑꯗꯣ ꯅꯤꯡꯊꯦꯝ ꯅꯪ ꯗ꯭ꯔꯣꯞ ꯇꯧꯕꯁꯦ ꯌꯥꯎꯗꯤ ꯌꯥꯝ ꯌꯥꯎꯅꯤꯡꯕꯅꯦ ꯑꯗꯨꯗ ꯉꯁꯤꯁꯦ ꯑꯦꯗꯃꯤꯁꯟꯒꯤ ꯂꯥꯁ ꯗꯦꯠ ꯑꯣꯏꯔꯕ ꯑꯗꯨꯅ ꯑꯩ ꯌꯥꯎꯕ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ ꯀꯔꯤꯒꯤꯅꯣ ꯀꯥꯏꯗꯅꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯅꯣ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗ ꯊꯣꯡꯒꯥꯟꯃꯛꯇꯪꯅꯤ ꯀꯩꯁꯨ ꯆꯠꯂꯣꯏꯒꯗꯧꯔꯒꯦ ꯍꯩ ꯊꯨꯔꯛꯎꯀꯣ ꯊꯦꯡꯉꯕꯅꯤ ꯊꯨꯅ ꯍꯜꯂꯛꯎ ꯃꯁꯤꯗ ꯍꯦꯛ ꯉꯥꯡꯅꯕꯗꯅꯦ ꯏꯕꯨꯡꯉꯣ 이마세 시도로 뻔히해. 이샤기부 뿡까야기 플라이트노네. 뿡 12기니마. 파래. 아두가네 미럼다 레이버다네. 미 뽕카나바 야데 꼬이부고 나미나나 싱나 레게다버니. 호이마. 세 잠니. 아야. 잠물러봐. 물럼니. 야 하우도 말시디. 헤. 후직 잡아야 돼. 싹 자드링아이데 헤이 잡아 파타버니고. 싹사 또어간다 싸가담니. 싹 히라게. 세. 싹시 나코에니 분나 싸민나로세. 세. 붕어닝 태암. 너희 나마나 비발라이람 딜럼기 포사이싱도 파자나 섹찬나 탐거다버니 꼬이붕어. 허우직간기 나하싱시나 디냐. 헤 미라이건 봐. 아두부네 아할라만나 딱비 담비람바 싱시기수네 까나바디 좀 레이버자니 ꯑꯩꯈꯣꯏ ꯃꯥꯗ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯂꯩꯄꯣꯠꯇꯦꯗ ꯑꯦꯌꯔꯄꯣꯔꯠꯇ ꯗ꯭ꯔꯣꯞ ꯇꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ 이해 이샤기부 이마나 셈투어가 로이레다나 헤이 나마두수 와자라바니 타벅나가 야만네 아한거 오살락바네 마랑 해 떠보다 까우부 오이리니다 자토 나북타나 자토 영호이 이마네 이사기 볼람칭도 이마 아무도 로샬루기겠고 짜로 나북타나 짜미나로 하이마 나 코에니 부나 보까 탈라보 탈레마 세 이마 시비르기세 이마나냐 이사기 ngaksamda 시비리세 망한바 야데 꼬이붕어 마시나냐 이사부 팟다바 마얌다기 ngak토가도리바니고 ꯑꯗꯨꯗꯤ ꯏꯃꯥ
ꯅꯁꯥ ꯆꯠꯂꯨꯈꯤꯒꯦ ꯌꯥꯔꯦ 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 ꯅꯥꯗ ꯌꯦꯛꯇꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯔꯛꯑꯣꯀꯣ ꯏꯆꯥꯁꯤꯗꯤ ꯃꯉꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯐꯔꯦ ꯆꯠꯊꯣꯛꯎꯔꯣ ꯆꯧꯈꯤꯒꯦ ꯏꯃꯥ ꯅꯤꯡꯊꯦꯝ ꯅꯤꯡꯊꯦꯝ ꯍꯣꯏ ꯇꯨ ꯋꯥꯎ ꯌꯥꯝ ꯍꯣꯠꯅꯩꯀꯣ ꯗ꯭ꯔꯦꯁꯇꯨ ꯐꯥꯎꯗꯤ ꯁꯦꯠꯇꯔꯤꯀꯣ ꯄꯥꯛꯄꯤ ꯄꯥꯛꯄ ꯅꯪꯁꯨ ꯀꯣꯂꯦꯖꯁꯤꯗ ꯅꯪꯁꯨ ꯂꯥꯏꯟꯗ ꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯏꯕꯥꯅꯤꯁꯦ ꯃꯤꯡꯁꯨ ꯃꯥꯟꯅꯕ ꯑꯩꯅ ꯄꯥꯛꯄ ꯅꯪꯅ ꯄꯥꯛꯄꯤꯌꯦ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯄꯨꯂꯞ ꯄꯥꯛꯊꯔ ꯂꯥꯏ ꯄꯥꯃꯤꯟꯅꯕ ꯇꯥꯕꯅꯤꯅꯦ ꯖꯤꯄꯤ ꯀꯣꯂꯦꯖꯇ ꯇꯝꯒꯦ ꯇꯧꯔꯝꯕꯅꯤ ꯁꯣꯏꯔꯝꯅꯤꯗ ꯂꯥꯏꯟꯗ ꯁꯤꯜꯂꯛꯄꯕꯨ ꯅꯪ ꯑꯩꯅ ꯀꯛꯄ ꯉꯝꯕ꯭ꯔꯅ ꯄꯥꯛꯄꯤꯌꯦ ꯄꯥꯛꯄ ꯍꯦꯠ ꯅꯪ ꯅꯤꯡꯊꯦꯝꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ? ꯐꯥꯎꯅꯗꯦꯗ. ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯪꯗ ꯃꯥ ꯌꯥꯝ ꯇꯣꯏꯅ ꯎꯏ. ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯏ. ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯪꯗꯤ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕꯅꯦ. ꯃꯥꯅꯁꯨ ꯁꯣꯏꯗꯅ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯝꯒꯅꯤꯗ. ꯃꯥꯒꯤ ꯋꯥꯁꯛ ꯑꯃꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯄꯜ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦ. ꯑꯗꯨ ꯐꯔꯦꯁꯦ. ꯑꯩ ꯃꯣꯏ ꯃꯥꯃꯗꯒꯤ ꯃꯥꯏ ꯅꯝꯕꯔ ꯂꯧ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯍꯥꯏꯈꯤꯕ ꯊꯕꯛꯇꯨꯗꯤ ꯀꯝꯗꯧꯔꯕ? ꯄ꯭ꯂꯥꯟꯕꯨꯗꯤ ꯂꯣꯏꯅ ꯂꯣꯏꯔꯦ. ꯄꯥꯡꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤ ꯏꯇꯩꯃ. ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕ? ꯑꯗꯨ ꯌꯦꯡꯉꯩ ꯌꯥꯝ ꯆꯦꯛꯁꯤꯟꯅꯗꯤ ꯇꯧꯕ. 에라, 아이 깽어니 그러게. 바래 아두디 아이 미팅도 아무것도 arrange tꯧꯔꯨꯈꯤꯀꯣ. ꯆꯠꯂꯦ. ꯑꯗꯨ ꯌꯦꯡꯉꯣꯏ. ꯍꯥꯏ. ꯄꯥꯎꯗꯨꯗꯤ ꯅꯨꯡꯉꯥꯏꯍꯧꯂꯧꯀꯣ. ꯆꯦꯛꯁꯤꯟꯅ ꯇꯧ. Silence! Kanano hogolo? Nangi ming kay ba? Oza aigiro, pakpa ko oza. Saktuga kusuduga phana sanai ne. Nangi na kay ba? Pakpi ko. Silence! Oh, pakpiga. Saktugi kusudagi phana dum sanari ne.
ꯑꯗꯨꯕꯨꯗꯤ ꯃꯦꯝ ꯂꯥꯏꯅ ꯇꯝꯕ ꯑꯗꯨꯅꯤ ꯃꯦꯝ ꯅꯈꯣꯏ ꯃꯇꯨꯡꯗ ꯑꯩꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯅꯤꯡꯗ꯭ꯔꯗꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯌꯥꯅꯤ. This is my last warning. Okay, ma'am. ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ. ꯃꯊꯪꯗ ꯑꯃꯨꯛ ꯆꯠꯊꯔꯁꯦ. ꯍꯥ? ꯇꯥꯎ ꯉꯁꯤ ꯑꯩꯈꯣꯏ ꯀꯣꯔꯧꯒꯤ ꯉꯁꯤ ꯕꯥꯔꯗꯦꯅꯤ ꯃꯥꯒꯤ. ꯑꯣ, ꯍꯦꯄꯤ ꯕꯥꯔꯗꯦ ꯀꯣꯔꯧ. ꯊꯦꯡꯛ ꯌꯨ. ꯑꯗꯣ ꯃꯥꯅ ꯉꯁꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯕꯅꯦ. ꯑꯗꯣ ꯗꯣꯏꯁꯨ ꯌꯥꯎꯁꯤꯟꯅ. ꯀꯣꯔꯧ ꯅꯪ ꯁꯥꯎꯔꯅꯨ. ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯄꯨꯜꯂꯁꯦ. ꯉꯁꯤꯒꯤꯗꯤ ꯈꯔ ꯊꯦꯡꯗꯧ ꯃꯥꯜꯂꯦ. ꯀꯩꯁꯨ ꯀꯨꯏꯌꯦ. ꯃꯤ ꯑꯇꯣꯞꯄ ꯌꯥꯎꯗꯦ. ꯑꯩꯈꯣꯏ ꯑꯃꯗꯤ ꯈꯛꯇꯅꯤ. ꯄ꯭ꯂꯤꯖ. ꯀꯨꯏꯗꯕꯤꯗ ꯉꯥꯏꯍꯥꯛ ꯍꯥꯏꯗꯣꯛꯎꯔꯁꯦ. ꯐꯔꯦ. ꯑꯗꯣ ꯑꯩ ꯀꯨꯏꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ. ꯇꯥꯎ ꯑꯃꯨꯛ ꯆꯠꯂꯨꯏꯌꯦ. ꯀꯣꯔꯧ! ꯀꯣꯔꯧ! ꯀꯅꯥꯝ ꯂꯩꯇ ꯃꯥꯜꯂꯦꯅꯦ. ꯄꯨꯡꯗꯤ 4 ꯇꯥꯔꯦ. ꯀꯅꯥꯝꯇꯁꯨ ꯂꯥꯛꯇ꯭ꯔꯤ. ꯇꯧꯔꯔꯣꯏꯗꯣꯏꯖꯥꯠꯂꯣ? ꯑꯁ ꯈꯪꯗꯦꯅꯦ. ꯌꯨꯝꯁꯦ ꯀꯅꯥꯝꯇ ꯂꯩꯕꯁꯨ ꯎꯗꯦ. ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ. ꯆꯠꯂꯁꯤꯔꯥ? ꯉꯥꯛꯇꯪ ꯌꯦꯡꯈꯤꯁꯦ. ꯀꯣꯔꯧꯅꯤꯅꯦ. ꯀꯣꯔꯧ! ꯅꯪ ꯄꯥꯔꯇꯤꯗꯨꯕꯨ ꯇꯣꯛꯑꯕꯣ? ꯄꯨꯡ 4 ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯤꯅꯦ. ꯐꯔꯦ ꯐꯔꯦ. ꯑꯗꯣ ꯊꯨꯅꯗꯤ ꯌꯧꯔꯛꯅꯕ ꯇꯧꯔꯣꯀꯣ. ꯍꯣꯏ ꯍꯣꯏ. ꯀꯣꯔꯧꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯆꯪꯉꯝꯃꯣꯏꯌꯦ. ꯂꯥꯛꯑꯣ ꯆꯪꯉꯁꯦ. ꯃꯥꯏ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯅꯨꯡꯗ ꯂꯩ ꯃꯥꯜꯂꯦ. ꯉꯥꯏꯈꯣꯗ. ꯈꯪꯅꯕꯁꯨ ꯑꯝꯇ ꯌꯥꯎꯔꯝꯃꯣꯏ. ꯃꯥ ꯂꯥꯛꯑꯒ ꯑꯣꯏꯅ ꯆꯪꯉꯁꯦ. ꯀꯩꯝ ꯇꯧꯔꯣꯏ, ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯁꯦ ꯐꯖꯗꯦꯕ. ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯣꯏꯅ ꯉꯥꯏꯔ ꯂꯩꯔꯨꯁꯦ. ꯑꯁ ꯅꯪꯁꯤꯗꯤ. ꯂꯥꯛꯑꯣ, ꯀꯩꯝ ꯇꯧꯔꯣꯏ, ꯂꯥꯛꯑꯣ. ꯑꯩ ꯌꯧꯁꯤꯗꯤ. ꯀꯧꯔꯒꯦ. ꯂꯥꯛꯑꯣ. ꯑꯣ ꯂꯥꯛꯑꯣ. ꯑꯩ ꯆꯠꯂꯨꯔꯒꯦ. ꯏꯃꯥ! ꯏꯃꯥ! ꯑꯩ ꯂꯥꯟꯗꯤꯌꯦ. ꯄꯥꯎꯆꯦꯗ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯆꯨꯝꯕ ꯅꯠꯇꯤꯌꯦ. ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯣ ꯏꯃꯥ. ꯏꯃꯥ! ꯅꯆꯥꯕꯨ ꯊꯥꯖꯗ꯭ꯔꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ? ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯣ. ꯄꯥꯏꯔꯛꯀꯅꯨ! ꯃꯃꯥ ꯃꯄꯥꯕꯨ ꯂꯩꯈꯥ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕ. ꯁꯤꯈ꯭ꯔꯣ! ꯅꯪꯒ ꯁꯤꯖꯈ꯭ꯔꯣ! ꯏꯃꯥ! ꯏꯆꯥ ꯅꯠꯇꯦ ꯅꯪꯗꯤ. ꯆꯠꯈ꯭ꯔꯣ ꯆꯠꯂꯣ! ꯅꯪꯕꯨ ꯅꯍꯩ ꯅꯁꯤꯡ ꯇꯝꯍꯜꯂꯤꯕꯁꯦ ꯏꯔꯥꯡ ꯇꯧꯅꯕ꯭ꯔꯃꯤ? ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ ꯏꯃꯥ. ꯅꯆꯥ ꯂꯥꯟꯗꯤꯌꯦ ꯏꯃꯥ. ꯏꯃꯥꯒ ꯀꯧꯔꯛꯀꯅꯨ. ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯁꯤꯈ꯭ꯔꯕꯅꯤ. ꯆꯠꯈ꯭ꯔꯣ ꯆꯠꯂꯣ! ꯍꯦ ꯃꯃꯥ! ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ? ꯍꯥ? ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ? ꯍꯦ! ꯃꯆꯥꯅ ꯂꯩꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩꯔꯤꯕꯅꯤꯅꯦ. ꯑꯩ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯍꯥ?
ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯂꯧꯔꯝꯕ ꯇꯥꯔꯕꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯊꯣꯡꯗ꯭ꯔꯣ ꯍꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦ 이짜기다막 타우나레이나 거의 태어나고 따버니 강물아 Hello. Hello, Mangal. I didn't hear me. Hello, Mangal. Mangal, ta bro. Mangal, Mangal, ta bo. Tay. Kaidoroge nangbo, tumin sim laiduna. Ha. Kem tawdida. Nangbu kamdoroge. Nungairi, nangdi. Ayu nungairi. Kai lerage ngasi tha sadana. Kasu laiteda. Ngasidi noi myam ningjangaina sum torokpane. Thoidi kamdorige. Masu nungairi. Thoido wari sananingbane. Ado Mangal, nang thoido khaga yengjanbiyu ko. Yengjanbige. Phare Mangal, adudi ai chak cham amta kumugige. Kona mu sanarsi ko. Hoi. Phare, ai thamage. 이봉아, 그이더래. 라오 이마가 짝짝 토르시 라오. 이마 자토피로. 아이 탐자하게. 노모다 싹 로이바 ngamdaba nangna karigi kona chadoino. 라오 이마가 punna chathorsi 라오. 라오, 호걸로. 이사시디 그이더저라네게. 하우크레디 하우크레다나. 한두 우부수 야바 나테. 라이나 tamba네 아마 마라이 락자니. 라오 싹세 잉크라니 자토르세. 이마이자 punna 자로시 라오. 이마 정비로모. 파레 아두디. 이마 장 탁도 엄마게 라오고. 들어오고. Tausa, nupina pamdo bahasisu pamdo bajani he. Meme, sasi. Thoe. Thoe ko thoe. Wari imta sagi jemi. Fajabi, kentina atang pangmustana. Hero. Thôi, mai cô. What do you think is thôi? Thôi. Amta ngai khomi puno si bani na khantau da digi ne ba thoe sagota na punna phana ba hone mina semi ngai khomi thoe Para kano nang pela ba natro ai da natana kai su khangja da ba ima babang busu mimang da ikai ba bi ba
ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯍꯥ ꯄꯨꯝꯅꯃꯛꯁꯦ ꯑꯩꯗꯒꯤ ꯏꯔꯥꯜꯂꯕ ꯆꯨꯝꯃꯦ ꯄꯨꯝꯅꯃꯛꯁꯦ ꯅꯪꯇꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯅꯪꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯋꯥꯠꯂꯛꯄ ꯅꯃꯥ ꯅꯄꯥꯒꯤꯁꯨ ꯃꯔꯥꯜꯅꯤ ꯍꯣꯏ